ꯈꯪꯉꯛꯇꯕ ꯃꯕꯨꯡ ꯃꯅꯝ ꯑꯅꯤꯒꯤ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯃꯁꯛ ꯏꯁꯦꯡ ꯁꯦꯡꯅ ꯈꯪꯍꯜꯂꯨꯕ ꯃꯤꯀꯨꯞꯇꯒꯤ ꯍꯧꯔꯦ ꯃꯥꯅ ꯍꯦꯟꯅꯁꯨ ꯋꯥꯈꯜ ꯈꯟꯈꯤꯕ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯅ ꯑꯅꯤꯃꯛꯀꯤ ꯅꯤꯡꯕꯗꯤ ꯀꯥꯏꯈ꯭ꯔꯦ ꯑꯅꯝꯁꯨ ꯀꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯂꯧꯅꯤꯡꯗ꯭ꯔꯕ ꯐꯤꯔꯦꯞꯇ ꯂꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯗ ꯆꯠꯈꯤꯕꯁꯤꯅ ꯍꯦꯟꯅ ꯋꯥꯈꯜꯗꯣ ꯄꯣꯊꯥꯐꯝ ꯈꯪꯍꯟꯕꯤꯔꯝꯗ꯭ꯔꯦ ꯁꯤꯗꯁꯨ ꯅꯠꯇꯅ ꯐꯤꯔꯦꯞꯄꯅ ꯁꯣꯛꯇꯨꯅ ꯂꯩꯈ꯭ꯔꯒ ꯃꯥꯒ ꯎꯅꯕ ꯐꯪꯈꯤꯗꯕ ꯃꯤꯀꯨꯞꯁꯤꯡ ꯄꯣꯊꯥꯐꯝ ꯂꯩꯈꯤꯗꯦ ꯄꯣꯊꯥꯐꯝ ꯊꯤꯕꯗꯁꯨ ꯆꯣꯛꯊꯈꯤ ꯃꯥꯜꯂꯦ ꯆꯈꯥꯎꯗ ꯆꯥꯛ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡ ꯌꯣꯠꯄꯒ ꯆꯞ ꯃꯥꯟꯅꯈꯤ ꯏꯐꯨꯟ ꯐꯨꯟꯈꯤ ꯉꯔꯥꯡ ꯑꯍꯤꯡꯁꯤꯃꯁꯨ ꯀꯥ ꯍꯦꯟꯅ ꯃꯀꯣꯛ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯩꯗꯨꯅ ꯊꯤꯔꯛꯄ ꯑꯆꯨꯝꯕ ꯑꯃ ꯑꯣꯠꯈꯥꯏꯗꯨꯅ ꯄꯨꯈꯠꯂꯛꯄꯗ ꯆꯦꯟꯅꯔꯝꯂꯤꯕ ꯄꯨꯝꯅꯃꯛ ꯃꯤꯇꯣꯞ ꯑꯃꯠꯇꯁꯨ ꯌꯥꯎꯔꯝꯗꯕ ꯑꯃꯅ ꯃꯃꯥ ꯄꯨꯟꯕ ꯃꯧꯄꯥ ꯑꯃꯅ ꯆꯪꯈꯣꯟꯕꯒꯤ ꯃꯅꯥꯎꯄꯥ ꯃꯥꯅ ꯐꯠꯂꯝꯗꯧ ꯃꯥꯟꯗꯕꯗꯤ ꯃꯨꯛꯇꯥ ꯁꯅꯥꯅꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯤꯡꯗ ꯕ꯭ꯂꯦꯛꯃꯦꯜ ꯈꯜꯂꯨꯕꯅ ꯑꯆꯧ ꯑꯆꯧꯕ ꯀꯦꯁ ꯀꯌꯥꯒꯤ ꯌꯦꯛꯅꯕꯔꯥ ꯑꯣꯏꯔꯝꯕꯅ ꯄꯔꯁꯅꯦꯜ ꯃꯔꯝꯒꯤ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯏꯌꯣꯟꯅꯔꯝꯈꯤꯕꯅꯤ ꯆꯈꯥꯎꯗ ꯈꯦꯔ ꯈꯔ ꯇꯥꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯕꯣꯜ ꯑꯍꯥꯡꯕ ꯃꯆꯥꯗꯣ ꯇꯞꯅ ꯇꯦꯕꯜ ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯦ ꯐꯤꯔꯦꯞꯄꯅ ꯁꯤꯡꯂꯝꯂꯕ ꯆꯥꯅ ꯊꯛꯅꯕ ꯈꯔꯁꯤꯗ ꯀꯝꯕ ꯆꯥꯁꯤꯟꯁꯤꯒꯦ ꯀꯩ ꯆꯥꯅꯤꯡꯕ ꯌꯥꯎꯏ ꯋꯥꯈꯜꯅ ꯊꯤꯔꯤ ꯀꯤꯝꯕꯥꯞ ꯃꯤꯛꯁ ꯐ꯭ꯔꯨꯠꯁ ꯔꯥꯃꯦꯟ ꯑꯇꯣꯞꯄ ꯈꯔꯁꯨ ꯆꯣꯞꯁꯤꯛ ꯁꯤꯖꯤꯟꯅꯔꯒ ꯀꯤꯝꯕꯥꯞꯇꯣ ꯑꯃ ꯂꯧꯈꯠꯇꯨꯅ ꯆꯥꯏ ꯑꯄꯤꯛꯄ ꯈꯌꯥꯇꯨꯗ ꯆꯟꯗ ꯃꯈꯨꯠ ꯑꯣꯏꯅ ꯆꯤꯃꯥ ꯈꯨꯝꯃꯒ ꯁꯥꯏꯔꯤ ꯚꯦꯖꯤꯇꯦꯕꯜ ꯁꯨꯞꯇꯨꯁꯨ ꯁ꯭ꯄꯨꯟ ꯁꯤꯖꯤꯟꯅꯔꯒ ꯈꯔ ꯊꯛꯆꯤꯟꯈ꯭ꯔꯦ ꯃꯥꯅ ꯆꯥꯔꯤ ꯊꯛꯂꯤ ꯀꯌꯥꯝ ꯆꯥꯁꯤꯟꯈꯤ ꯀꯌꯥꯝ ꯆꯥꯈꯤꯗ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯐꯤꯔꯦꯞꯄ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯀꯨꯞꯅ ꯁꯦꯟꯅꯕꯤꯈꯤꯗ꯭ꯔꯤ ꯆꯪꯈꯣꯟꯕ ꯑꯣꯏꯔꯝꯃꯣ ꯇꯥꯝꯅꯥꯅ ꯅꯤꯡꯉꯣꯜ ꯃꯇꯣꯝꯇ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯨꯕꯗ ꯃꯈꯥ ꯇꯥꯗ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯅꯤ ꯐꯤꯔꯦꯞꯄꯅꯗꯤ ꯇꯥꯝꯅꯥꯒꯤ ꯆꯈꯥꯎ ꯍꯥꯡꯂꯤ ꯈꯪꯅ ꯅꯝꯗꯨꯅ ꯄꯤꯖꯅꯕ ꯍꯣꯠꯅꯩ ꯅꯤꯡꯉꯣꯜ ꯄꯨꯁꯤꯜꯂꯛꯄꯗꯁꯨ ꯍꯣꯔꯦꯟ ꯈꯤꯇꯪ ꯍꯟꯖꯤꯜꯂꯒ ꯆꯥꯃꯤꯟꯅꯧ ꯍꯥꯏꯅ ꯊꯦꯝꯖꯤꯟꯈꯤ ꯇꯥꯝꯅꯥꯁꯨ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯅꯨꯄꯥ ꯑꯃꯒꯤ ꯀꯤꯌꯔ ꯄꯥꯝꯕꯤ ꯑꯣꯏꯖꯗꯦ ꯑꯣꯏꯅꯒꯦ ꯈꯟꯅ ꯆꯔꯥ ꯍꯦꯜꯂꯛꯄꯁꯨ ꯅꯠꯇꯦ ꯃꯥꯒꯤꯗꯃꯛ ꯀꯤꯌꯔ ꯂꯧꯕꯤꯅꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯈꯣꯡꯊꯣꯛꯈꯤꯕꯁꯨ ꯂꯩꯇꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯍꯥꯏꯁꯤꯁꯨ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯃꯔꯤ ꯂꯩꯅꯔꯝꯂꯦ ꯋꯥꯈꯜꯅ ꯂꯨꯝꯕ ꯍꯦꯜꯂꯤꯈꯩ ꯆꯈꯥꯎꯁꯨ ꯏꯊꯟ ꯊꯟꯈꯤ ꯃꯥꯜꯂꯦ ꯃꯤꯀꯨꯞꯁꯤꯗ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯈꯤ ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯤ ꯑꯄꯦꯟꯕꯁꯨ ꯂꯩꯈꯤ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯅ ꯗꯔꯀꯥꯔ ꯇꯥꯔꯤꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯒꯗꯕ ꯊꯧꯑꯣꯡ ꯀꯌꯥꯗꯤ ꯐꯤꯔꯦꯞꯄ ꯈꯛꯇꯅ ꯎꯠꯄꯤꯈꯤꯕꯅꯤ ꯑꯁꯤꯅꯅꯤ ꯃꯁꯥ ꯅꯠꯇꯅ ꯇꯨꯡ ꯃꯥꯡ ꯌꯦꯡꯂꯨꯕꯗ ꯀꯔꯤꯁꯨ ꯄꯛꯇ꯭ꯔꯕ ꯐꯤꯔꯦꯞꯄꯕꯨ ꯂꯨꯞꯅ ꯅꯨꯡꯁꯤꯖꯔꯨꯕ ꯃꯥꯅ ꯁꯨꯝ ꯆꯥꯔꯒ ꯐꯤꯔꯦꯞꯄꯅ ꯀꯩꯁꯨ ꯆꯥꯔꯛꯇꯕꯁꯤꯗ ꯌꯦꯡꯉꯛꯇꯨꯅ ꯍꯪꯉꯤ ꯅꯪ ꯀꯩꯝꯇ ꯆꯥꯔꯔꯣꯏꯗ꯭ꯔꯥ ꯑꯩꯒꯤꯗꯤ ꯋꯥꯔꯨꯅꯨ ꯌꯨꯝꯗ ꯈꯣꯡꯈꯨꯠ ꯄꯨꯜꯂ ꯄꯤꯖꯕꯤꯅꯕ ꯃꯤ ꯋꯥꯠꯇꯦ ꯑꯌꯨꯛꯁꯨ ꯆꯔꯥ ꯍꯦꯜꯂꯛꯇꯦ ꯇꯥꯝꯅꯥ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯄꯤꯛꯊꯔꯒ ꯅꯪ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯣ ꯊꯕꯛꯀꯤ ꯋꯥꯗꯤ ꯃꯩ ꯇꯥꯔꯤ ꯁꯨꯋꯥꯠ ꯋꯥꯠꯇꯦ ꯂꯨꯁꯤꯐꯔ ꯁꯦꯟꯅꯕꯒꯤ ꯃꯤꯒꯤꯗꯤ ꯃꯥꯏ ꯒꯔꯜꯐ꯭ꯔꯦꯟꯁꯦ ꯅꯨꯡꯁꯤꯕ ꯃꯤꯡ ꯑꯃꯃꯝ ꯊꯣꯟꯅꯩ ꯑꯩꯒꯤꯅ ꯂꯨꯁꯤꯐꯔ ꯐꯤꯔꯦꯞꯄ ꯈꯤꯔꯨꯝ ꯅꯣꯛꯂꯒ ꯄꯥꯝꯗꯕ꯭ꯔꯣ ꯑꯗꯨꯕꯨ ꯀꯅꯥꯅ ꯄꯥꯝꯗꯣꯏꯕ ꯅꯪꯒꯤꯗꯨꯗꯤ ꯅꯥꯀꯣꯏꯅꯅ ꯑꯩꯕꯨ ꯍꯧꯗꯣꯡꯅꯤ ꯍꯥꯏꯕꯅꯤ ꯕꯦꯕꯤꯗ ꯌꯥꯅꯔꯁꯤ ꯑꯗꯨꯗꯤ ꯇꯥꯝꯅꯥ ꯌꯥꯝ ꯊꯨꯅ ꯌꯥꯔꯦ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯍꯣꯏ ꯂꯨꯁꯤꯐꯔ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯂꯛꯅꯔꯝꯗꯨꯅ ꯃꯇꯥꯏ ꯈꯔ ꯍꯟꯗꯣꯛꯂꯒ ꯐꯝꯈꯤ ꯇꯥꯝꯅꯥꯅ ꯁꯥꯎꯔꯤ ꯄꯤꯁꯨꯝ ꯁꯝꯖꯤꯟꯅꯈꯤꯕꯁꯤꯅꯤ ꯐꯤꯔꯦꯞꯄꯅ ꯌꯦꯡꯂꯒ ꯃꯣꯟꯊꯔꯛꯄꯁꯨ ꯆꯩꯔꯛꯁꯤꯗ ꯄꯨꯛꯅꯤꯡꯁꯨ ꯏꯔꯥꯡ ꯂꯥꯡꯈꯤ ꯈꯜꯂꯨꯕꯗ ꯄꯥꯇꯛ ꯇꯧꯕ ꯃꯥꯏꯊꯣꯡꯁꯨ ꯑꯩꯒꯤꯅꯤ ꯈꯤꯔꯨꯝ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯤꯁꯨ ꯑꯩꯒꯤꯅꯤ ꯑꯣꯏꯅꯅ ꯄꯣꯝꯇꯞ ꯇꯨꯝꯂꯤꯕ ꯆꯤꯃꯥꯜꯁꯤꯃꯁꯨ ꯑꯩꯒꯤꯅꯤ ꯃꯤꯁꯨꯝꯕ ꯃꯤꯠꯌꯦꯡꯁꯤꯁꯨ ꯑꯩꯒꯤꯅꯤ ꯏꯆꯦꯡ ꯆꯦꯡꯕ ꯍꯛꯆꯥꯡ ꯑꯁꯤꯃꯁꯨ ꯑꯩꯒꯤꯅꯤ ꯋꯥꯏ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯁꯤꯃꯁꯨ ꯑꯩꯒꯤꯅꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯨꯕ ꯃꯤꯀꯨꯞꯇ ꯎꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤꯅꯤ ꯈꯟꯈꯤꯕꯗ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯈꯤ ꯃꯁꯥ ꯏꯃꯣꯟ ꯃꯣꯟꯅ ꯌꯦꯡꯂꯝꯕ ꯂꯨꯝꯊꯅ ꯃꯣꯃꯣꯟ ꯇꯧꯈꯤ ꯃꯥꯜꯂꯤ ꯃꯕꯨꯛ ꯊꯜꯂꯝꯂꯅꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯆꯥꯅꯕ ꯇꯪꯈꯥꯏ ꯑꯃ ꯃꯌꯦꯡ ꯇꯥꯍꯟꯈ꯭ꯔꯦ ꯒ꯭ꯔꯤꯟ ꯇꯤꯗꯨ ꯁꯤꯞ ꯑꯃ ꯆꯤꯡꯂꯒ ꯐꯤꯔꯦꯞꯄꯗ ꯑꯣꯟꯁꯤꯜꯂꯛꯏ ꯅꯝꯕꯣꯜ ꯐꯥꯎꯗꯪ ꯍꯥꯏꯊꯔꯨꯁꯤꯔꯥ ꯐꯤꯔꯦꯞꯄꯁꯨ ꯃꯨꯠ ꯏꯋꯥꯡ ꯋꯥꯡꯅ ꯗꯦꯠꯂꯣ ꯑꯁ
ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯌꯦꯁꯟꯁꯤꯗ ꯗꯦꯠ ꯆꯪꯉꯤꯕ꯭ꯔꯥ ꯅꯀꯣꯛꯇꯨꯗ? ꯄꯤꯁꯨꯝ ꯁꯝꯖꯤꯟꯅꯗꯨꯅ ꯆꯩꯔꯛꯈꯤꯕꯅꯤ꯫ ꯀꯩꯗꯧꯕꯅꯣ? ꯈꯤꯔꯨꯝ ꯅꯣꯛꯇꯨꯅ ꯍꯪꯈꯤ꯫ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤ꯫ ꯌꯥꯅꯤ ꯍꯥꯏꯗꯨꯗ ꯆꯤꯝꯕꯥꯜꯗꯣ ꯇꯤꯁꯨ ꯄꯦꯄꯔ ꯑꯃꯅ ꯇꯞ ꯇꯞ ꯅꯞꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯏꯠ ꯕꯦꯒꯇꯣ ꯄꯥꯏꯈꯠꯂꯛꯄꯗꯨꯗ ꯐꯤꯔꯦꯞꯄꯅ ꯂꯦꯝꯂꯤꯕ ꯆꯥꯅꯕꯁꯤꯡꯗꯨꯗ ꯌꯦꯡꯂꯒ, ꯂꯣꯏ ꯂꯦꯝꯍꯜꯂꯗꯣꯏꯔꯥ? ꯃꯤ 5 ꯆꯥꯅꯕ ꯄꯨꯊꯣꯔꯛꯑꯒ ꯑꯩ ꯂꯣꯏ ꯆꯥꯎ ꯍꯥꯏꯔꯗꯤ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯣ? ꯂꯛꯅꯔꯛꯏ ꯐꯤꯔꯦꯞꯄ꯫ ꯂꯨꯁꯤꯐꯔꯒꯤ ꯃꯄꯣꯛ ꯈꯨꯠꯁꯦꯞꯁꯦ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯇꯥꯝꯅ ꯑꯃꯨꯛꯁꯨ ꯐꯩꯔꯞ ꯃꯃꯤꯠꯇꯨ ꯌꯦꯡꯈꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯎꯁꯤꯟꯅꯗꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯇꯥꯝꯅꯒꯤ ꯃꯈꯨꯠ ꯌꯦꯠꯇꯣ ꯃꯈꯨꯠ ꯑꯣꯏꯅ ꯐꯠ ꯁꯝꯂꯒ ꯂꯝꯕꯦꯜ ꯈꯥꯡꯂꯣꯏ ꯃꯇꯥꯒꯨꯝꯅ ꯆꯤꯡꯗꯨꯅꯁꯨ ꯄꯨꯊꯣꯔꯛꯂꯦ꯫ ꯇꯥꯝꯅꯥꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯁꯠꯄꯗꯁꯨ, ꯍꯧꯖꯅꯨꯀꯣ, ꯍꯟꯖꯤꯜꯂ ꯄꯨꯁꯤꯟꯖꯅꯤ, ꯇꯨꯃꯤꯟꯅ ꯁꯨꯝ ꯏꯟꯅꯔꯛꯎ꯫ ꯃꯈꯨꯠ ꯂꯦꯡꯉꯝꯕꯁꯨ ꯂꯦꯡꯈꯤꯗ꯭ꯔꯦ ꯃꯁꯥꯅ ꯌꯥꯅ꯫ ꯍꯣꯇꯦꯜ ꯋꯥꯡꯃ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯐꯤꯔꯦꯞꯄꯒꯤ ꯔꯤꯅꯣꯜ ꯀꯥꯏꯒꯔ ꯕ꯭ꯂꯦꯛ ꯃꯆꯨ ꯑꯣꯏꯕ ꯀꯥꯔꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯕꯤꯔꯒ ꯇꯥꯝꯅꯕꯨ ꯀꯥꯈꯠꯍꯜꯂꯤ꯫ ꯅꯤꯡꯊꯤꯅ ꯊꯤꯡꯖꯤꯟꯕꯤꯔꯝꯂꯕ ꯇꯨꯡ ꯃꯥꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯊꯧꯗꯣꯔꯛꯂꯦ꯫ ꯄꯤꯛꯅ ꯊꯥꯔꯛꯄ ꯑꯦꯁꯤ, ꯒꯥꯔꯤꯒꯤ ꯂꯨꯝꯇꯛ ꯇꯧꯕ ꯃꯅꯤꯜ, ꯅꯛꯅ ꯐꯝꯂꯤꯕ ꯄꯥꯝꯖꯕ ꯃꯤꯁꯛꯁꯤꯒꯤ ꯁꯃꯤꯔꯅ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯣꯏꯅ ꯍꯨꯝ ꯍꯨꯝ ꯁꯨꯝꯂꯈ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯏꯅꯨꯡ ꯅꯨꯡꯁꯤꯅ ꯂꯨꯝꯇꯛ ꯂꯨꯝꯇꯛ ꯄꯥꯡꯉꯛꯂꯦ꯫ ꯃꯤꯊꯛꯇꯨꯗ ꯀꯩꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯅꯟꯊꯔꯛꯂꯦ, ꯋꯥꯅ ꯄꯥꯡꯂꯦ꯫ ꯍꯟꯗꯛꯇꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯉꯛꯇꯨ ꯅꯥꯛ ꯌꯦꯠ ꯊꯪꯕ ꯁꯥꯏꯠꯂꯣꯝꯗ ꯈꯪꯇꯦꯛ ꯇꯦꯛꯊꯔꯛꯈꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯌꯥꯝ ꯊꯨꯅ ꯃꯈꯨꯠ ꯑꯣꯏꯒꯤ ꯈꯨꯕꯥꯛꯇꯣ ꯇꯤꯡꯊꯣꯛꯇꯨꯅ ꯉꯥꯛꯄꯤꯔꯨꯔꯦ꯫ ꯑꯄꯤꯛꯄ ꯃꯥꯏꯊꯣꯡ ꯐꯤꯔꯦꯞꯄꯒꯤ ꯈꯨꯕꯥꯛꯇ ꯄꯨꯂꯞ ꯆꯟꯈꯤ꯫ ꯉꯥꯛꯇꯨ ꯌꯥꯝ ꯊꯣꯛꯈꯤꯕꯅꯤ ꯇꯥꯝꯅꯁꯨ ꯃꯉꯛ ꯈꯪꯇꯦꯛ ꯇꯦꯛꯈꯤꯕꯒ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯃꯈꯨꯠꯇꯨ ꯊꯥꯡꯗꯣꯔꯛꯂꯒ ꯁ꯭ꯇꯤꯌꯔꯤꯡ ꯄꯥꯏꯈ꯭ꯔꯦ꯫ ꯇꯥꯝꯅ ꯏꯀꯥꯏꯔꯞ ꯇꯧꯈꯤꯕꯗꯨꯗ ꯅꯣꯛꯅꯤꯡꯉꯛꯏ꯫ ꯃꯈꯨꯠ ꯑꯣꯏꯗꯣ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯄꯨꯈꯠꯂꯛꯇꯨꯅ ꯍꯨꯃꯥꯡ ꯇꯩꯊꯣꯛꯄ ꯁꯥꯔꯒ ꯍꯥꯏꯐꯦꯠꯁꯨ ꯅꯣꯛꯄ ꯊꯤꯡꯈꯤ꯫ ꯃꯃꯥꯡꯗ ꯌꯦꯡꯅ ꯌꯦꯡꯅ, ꯇꯨꯝꯅꯤꯡꯉꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨ꯫ ꯂꯝꯕꯦꯜ ꯀꯥꯏꯋꯥꯏꯗꯅꯣ? ꯃꯐꯝꯗꯨ ꯌꯧꯔꯒ ꯑꯩ ꯍꯧꯗꯣꯔꯛꯀꯦ꯫ ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯊꯤꯟꯕ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯍꯨꯟꯗꯣꯛꯑꯝꯕ ꯃꯐꯝꯗꯨꯅꯤ꯫ ꯌꯥꯔꯦ, ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯅꯪꯅꯤ꯫ ꯁꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩ ꯅꯠꯇꯦꯗꯅ꯫ ꯄꯥꯁ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩ ꯃꯦꯃꯣꯔꯤ ꯌꯥꯝ ꯐꯠꯇꯦ꯫ ꯅꯨꯄꯤ ꯑꯃꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯑꯩꯒꯤ ꯄ꯭ꯔꯦꯖꯦꯟ ꯑꯦꯟ ꯐ꯭ꯌꯨꯆꯔ ꯂꯨꯁꯤꯐꯔ ꯅꯠꯇꯕ ꯑꯇꯩ ꯑꯃꯇ ꯀꯣꯛꯇ ꯌꯥꯎꯗ꯭ꯔꯦ꯫ ꯍꯣꯇꯦꯜ ꯃꯐꯝ ꯇꯥꯛꯄꯅꯤꯅꯤ꯫ ꯅꯪꯒꯤ ꯄꯥꯁꯇꯣ ꯑꯩꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯕ ꯄꯥꯝꯗꯦꯅꯤ꯫ ꯑꯃꯨꯛ ꯉꯁꯤꯁꯨ ꯑꯩ ꯊꯅꯝꯂꯒ ꯃꯣꯏꯔꯥꯡꯗ ꯆꯦꯟꯒꯦ ꯍꯥꯏꯔꯛꯀꯅꯤ ꯅꯨꯄꯤ ꯃꯅꯥꯛꯇ꯫ ꯑꯗꯨꯏ ꯚꯥꯏꯕꯇꯣ ꯃꯅꯤꯜ ꯂꯩꯔꯝꯈꯤꯅꯤ꯫ ꯃꯅꯤꯜ ꯃꯥꯡꯗ꯭ꯔꯤꯕ ꯚꯥꯏꯕꯁ ꯈꯔ ꯂꯩ꯫ ꯍꯥꯏꯔꯞ ꯌꯦꯡꯉꯝꯃꯒ ꯑꯃꯨꯛꯁꯨ, ꯂꯣꯛꯇꯥꯛ ꯏꯌꯥꯏꯗ ꯅꯣꯡ ꯊꯨꯞꯃꯤꯟꯅꯈꯤꯕ, ꯄꯥꯠ ꯏꯌꯥꯏꯗ ꯁꯥꯠꯍꯧꯕꯤ ꯊꯔꯣꯁꯤꯡꯅ ꯏꯕꯥꯅꯤꯒꯤ ꯏꯇꯧ ꯂꯣꯟꯅ ꯌꯦꯡꯉꯛꯈꯤꯕ, ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯪꯅ ꯅꯥꯟꯊꯣꯛꯈꯤꯕ, ꯅꯃꯤꯠ ꯉꯥꯡꯇꯛ ꯇꯧꯈꯤꯕ, ꯂꯣꯛꯇꯥꯛ ꯍꯠꯇ ꯑꯩꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯛꯅ ꯆꯤꯔꯣꯜ ꯇꯧꯕ ꯐꯪꯖꯈꯤꯕ, ꯁ꯭ꯇꯦꯖꯇ ꯍꯥꯏꯊꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯈꯜ ꯑꯃꯃꯝꯒꯤ ꯏꯍꯨꯜꯗꯅꯤ ꯅꯪꯅ ꯇꯧꯍꯜꯂꯝꯕ꯫ ꯍꯥꯏꯌꯨꯔꯥ? ꯀꯅꯥ ꯇꯥꯕꯤꯗꯣꯏꯕ? ꯍꯥꯏꯔꯒ ꯈꯨꯖꯤꯟ ꯁꯤꯛꯄꯤ ꯂꯣꯟꯅ ꯁꯥꯟꯅꯈꯤ꯫ ꯇꯥꯔꯒꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯇꯥꯔꯨꯔ ꯃꯥꯜꯂꯦ ꯐꯤꯔꯦꯞꯄꯗꯤ꯫ ꯅꯪꯒ ꯅꯣꯡ ꯊꯨꯞꯃꯤꯟꯅꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯅꯪ ꯅꯣꯡ ꯆꯣꯠꯈꯤꯅꯤ ꯋꯥꯈꯤꯕ, ꯅꯪꯅ ꯇꯨꯁꯤꯟꯈꯤꯕ ꯃꯤꯀꯨꯞꯇꯁꯨ ꯑꯩꯅ ꯍꯛꯆꯥꯡꯗ ꯆꯩꯅꯥ ꯐꯥꯎꯈꯤꯕ, ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯅ ꯆꯤꯔꯣꯜ ꯇꯧꯈꯤꯕ ꯃꯤꯀꯨꯞꯇꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯄꯣꯊꯥꯍꯜꯂꯝꯕ, ꯁ꯭ꯇꯦꯖꯇ ꯍꯥꯏꯊꯔꯛꯄ ꯃꯤꯀꯨꯞꯇꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯀꯣꯃꯥ ꯌꯧꯈꯤ ꯃꯥꯜꯂꯦ꯫ ꯍꯥꯏꯔꯒ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯈꯤ꯫ ꯇꯥꯝꯅꯁꯨ ꯊꯃꯣꯏꯗ ꯇꯅꯤꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯈ꯭ꯔꯒ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯝꯗꯁꯥ ꯁꯤꯠꯇꯨꯗ ꯉꯥꯊꯔꯒ ꯋꯤꯟꯗꯣꯔꯣꯝꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯒꯥꯔꯤ ꯊꯧꯏ꯫ ꯇꯥꯝꯅꯥꯒꯤ ꯂꯨꯈꯝꯗꯒꯤ ꯍꯦꯌꯔ ꯀ꯭ꯂꯁꯇꯔ ꯎꯔꯛꯄꯗ ꯃꯈꯨꯠ ꯑꯣꯏꯅ ꯐꯠ ꯂꯥꯝꯂꯒ ꯂꯧꯊꯣꯛꯈꯤ꯫ ꯁꯝꯂꯥꯡ ꯑꯁꯤꯃꯁꯨ ꯐꯥꯖꯤꯟꯃꯤꯟꯅꯕ ꯂꯩꯇ ꯆꯣꯏꯖꯥꯏꯅꯅ ꯍꯨꯞꯊꯔꯛꯂꯦ꯫ ꯀ꯭ꯂꯁꯇꯔꯅ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯐꯨꯔꯤꯠꯀꯤ ꯀꯂꯔꯗ ꯆꯞꯁꯤꯟꯈꯤ꯫ ꯍꯥꯏꯈꯤ, ꯅꯦ ꯇꯥꯅ ꯇꯨꯝꯖꯧ, ꯀ꯭ꯂꯁꯇꯔꯅ ꯀꯣꯛꯇ ꯊꯤꯟꯕꯤꯅꯤ, ꯊꯝꯖꯤꯟꯕꯤꯒꯦ꯫ ꯄꯥꯟꯗꯝꯁꯨ ꯀꯦꯁꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤꯕꯁꯤꯡꯅ ꯇꯝꯂꯛꯄ ꯄꯥꯎꯗ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯂꯕꯅꯤ꯫ ꯄꯣꯛꯆꯕ ꯃꯆꯥꯅ ꯃꯄꯥ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯂꯤ ꯍꯥꯏꯕ, ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯁꯤꯗꯅꯤ ꯄꯥꯟꯗꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯖꯕ, ꯃꯨꯛꯇꯥꯁꯅꯥ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯏꯗ꯫
ถอยเห็นวินาจางางจินีฮับตบะมาเซมลกะพุทอรีโซฟาดพัมลิบะมาปาดปีระกะปาบอpolice นะไกให้เรให้แกให้นนักกันดพัมทะเรนิงโคมบะให้บะงางตุนะงากตุเอรมเยดนามาปาสุมานะโซอันบะตามนาดาเบล็กเมมาลายากะมากะสินะระกะโตบโดขังกปะกีมุกตาสนานะ police ตะตากะนีมาลายาสุลวดปะยารอยให้นะโตบดะมะคอยหุมขระขัดนะใจนะบะทกเลนิงโคมนะมาปากีมะกุกตา flower pot นะโทโมเอรมาเลวารีสิพะซะบะวารีนะเตนุงสีจานะบะนะยอมละกันไลริบะอิมุงอสิดาปานบะดุพอหังกอยมาเลปานดำนะสัมจิละอีอิจาซาสุมวารีอิมุงสิดาปันบะปามดิไอกิยุมสิดีไลสังนีพัดตบะอมวดอากายวารีปุสิลักบะอิบาปามดิไลนิงเทาไลมะเรลอิมาอิปาอานีลาตุนะหิงจาริบะไลสังอสิดาพัดตบะกิคอนเจลพาวยุมมะนุงดะจังหันิงดิตกสิพัดตบะทบักสิดิเนนาคงนะหันนะตารอยดะบะนีวาคัลสิดาสุปักปะคันบะยาเดโกไอกิรอดมอรีฮัลักตริบราโทเฮนบินอกตุนะฮัลักตริเฮมณีปุรกิสโรคัยมานะหังกัดหันดาทาวสานะบะดาไกวลาสกุยนะค้างเตรนะมีนะให้นะระบะนีทิกาปามบะสิงกิดิฮารากซะดอยบะมากุมบะคระทอรักปะสิมาสิดะมะมายบีมะนะมุกตงสิลเลมาจาสิดะมะมาสุมะนาสิงเครวางางนะงางนะทอรอีโรดมอรีออยบะดุนะพัดโรNumber 4 की मॉडल ओइ दो सरोक मपाना नुंगाई ने नंगी वाखल से सही तरह नि दोई सूरगा लाइक तंबा मणिपुर दा अनौब लंबी सोरोक कदाई कदाई दा लेगी हाइदना थीबा कनबा नचा नुपा सिगी ममाने हाइबदा पई यामना मोय पाबुंग ना ngang angang do yungi makhada leiba tankibani namdana angang se rot mohori oihelle pandamna masado mapung phana phaba natribagini ne aina pakhali se kai sumi phunaroida gari matik maya thaubu bo thausa sanu pandam khonjal hauramna savas angang khuyokti namadai tamui bema aphabagi example na khoi rot mohori leire thohin bina yare rot mohori to khudi thirani ima pabo panaran rot mohori di somda hotel mafam da gari khamkre tamna sutum thabana tabana nga tharaga phamlam bana hagolai Beg tagi sing bottle lauthokre khara thaktuna gari dagi kumtharai hotel changak padadi sawjog londuna leiramle ngasai thengnaram-badagi hanjilaktibra chingnaba pokle soduda makhut pairaga mikup amani yengi maithong maksili mama sumatom ta takphom khangda leiramleni haibagi lakpani thamoi chawthoksanaba matom ta ngaire khangano ai sulai haiba taknaba phire pasu tamna na maithong maksin khibadunda pisum kitang samjinaki upai leita tapna mamai leit horakpada makhutta khaw ma paiduna kaithel karubagi halakpagi changak pu urakle maithong kitang nga thoi mama su tamna obada ingak sungakje thazarode mamittu nangak chana na yenglaga noila ibra kaithel thobani hayeng ayuk nganta na hotel nga ga hangnaba ngak phamugisi changukisi si haiduna so hangkre pikna hangliba hotel gi thongdoda changaktuna thariba hotel gi fan asang badoda tamna ga phire paga phamalli sa thangatke tamna na khamai thanglakpada ngairi mama si koi duna mamai mamit makhut masa thampham khangda phiji do makhut ani na chena paisil leiri fan macha ma phaklang na ngari bado lamlaga nakan wairap na phamthai matha isa saduna khonjal inin khangdre tawrisi nisa se chara nu hairasu yumda ka khaibaga langkhaibaga dab tawramaga satki hekta nongmadi ai mimang phamba soidi haibase itat tatana khanlaba wakhalni tamna mama gi awaba pumnamak manung mapan phawna yenglaga hayeng masagi maral kokpa loiraga thorakpada counseling fasana piraga mawakan mangamre yengsi haizabaki wani pharakani haibadi thazadre mama su machana themzilakpu wahai nungsina tajai tungda macha se aphabo oiraktrabaso wahai dumadi tapada thamoi chawthoi tamna na makha tana amuk su hangje natom talai banungai tragana aigi dalaisi wahai dudani hina mapi thangkibaso machimbal aduna tapna ningamdaba poktuna nokphet tawraga non khalai
ꯃꯄꯤꯗꯨ ꯐꯤꯖꯤꯅ ꯇꯩꯊꯣꯛꯂꯨꯅ ꯏꯃꯥꯗꯤ ꯍꯣꯇꯦꯜꯁꯤꯅ ꯊꯋꯥꯏꯅꯤ ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯣꯡꯒꯥꯈ꯭ꯔꯕ ꯃꯇꯨꯡ ꯆꯂꯥꯏꯗꯨꯅ ꯍꯤꯡꯉꯛꯄꯅꯤ ꯃꯔꯛ ꯃꯔꯛꯇ ꯏꯃꯥꯒꯤꯗ ꯂꯥꯛꯑꯒ ꯑꯩꯅ ꯁꯦꯝ ꯁꯥꯕ ꯕꯣꯔꯥꯁꯤꯡꯗꯨ ꯆꯥꯔꯨ ꯂꯥꯎ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯁꯤ ꯑꯗꯨꯕꯨ ꯏꯃꯥ ꯃꯐꯝꯁꯤ ꯊꯥꯗꯣꯛꯅꯤꯡꯗꯦ ꯐꯅ ꯋꯥꯔꯕꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯄꯣꯊꯥꯏ ꯇꯥꯝꯅꯥꯁꯨ ꯃꯃꯥꯅ ꯌꯥꯅꯤꯡꯗꯕ ꯎꯕꯗꯨꯗ ꯇꯛꯁꯤꯟꯈꯤꯗ꯭ꯔꯦ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯤꯇꯣꯞ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯅꯨꯡꯁꯤꯕꯁꯦ ꯏꯃꯨꯡ ꯑꯃꯗꯒꯤ ꯑꯅꯤ ꯊꯣꯛꯅ ꯌꯦꯟꯈꯤꯕꯅ ꯁꯣꯝꯒꯤꯁꯨ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯃꯃꯥꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯅ ꯅꯣꯟꯈꯠꯂꯛꯄꯅꯤ ꯇꯥꯝꯅꯥꯅ ꯃꯁꯝ ꯊꯥꯗꯣꯛꯂꯒ ꯂꯩꯕ ꯉꯁꯥꯏꯗꯩ ꯀꯩꯁꯨ ꯈꯟꯖꯤꯜꯂꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯈꯛ ꯐꯤꯔꯦꯞꯄꯒꯤ ꯉꯛꯁꯝ ꯃꯌꯥꯒꯤ ꯐꯨꯔꯤꯠꯇꯒꯤ ꯀ꯭ꯂꯁꯇꯔ ꯎꯔꯛꯄꯗ ꯃꯃꯤꯠꯇꯨ ꯊꯩꯕ ꯀꯥꯎꯗꯨꯅ ꯂꯨꯊꯅ ꯌꯦꯡꯈꯤ ꯃꯥꯜꯂꯦ ꯑꯅꯤꯁꯤꯒꯤ ꯃꯔꯤꯁꯨ ꯆꯤꯡꯅꯍꯟꯈꯤꯕꯅ ꯍꯦꯟꯅ ꯐꯤꯔꯦꯞꯄꯗ ꯀꯨꯞꯅ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯔꯦ ꯃꯆꯥꯁꯤꯒꯤ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯂꯕ ꯃꯤꯁꯛꯅꯣ ꯈꯪꯅꯤꯡꯂꯨꯔꯦ ꯐꯠꯇꯕ ꯉꯥꯎꯁꯤꯟꯅꯕ ꯃꯥꯟꯗꯦ ꯆꯤꯡ ꯂꯦꯝꯃꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯈꯛ ꯅꯠꯇ ꯇꯥꯝꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯃꯝꯒꯤ ꯃꯥꯏꯊꯣꯡ ꯍꯣꯡꯕ꯭ꯔꯥ ꯀꯨꯞꯅ ꯊꯤꯕꯒꯤ ꯃꯃꯤ ꯇꯥꯈꯤꯕꯗ ꯄꯨꯛꯅꯤꯡ ꯃꯅꯨꯡꯗ ꯄꯦꯟꯅꯁꯨ ꯃꯣꯃꯣꯟ ꯇꯧꯈꯤ ꯐꯤꯔꯦꯞꯄꯗ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯇꯣꯏꯅ ꯇꯣꯏꯅ ꯇꯥꯝꯅꯥꯁꯦ ꯄꯨꯔꯒ ꯂꯥꯛꯎ ꯍꯣꯏ ꯃꯥ ꯀꯨꯏꯅ ꯂꯩꯊꯔꯝꯗ꯭ꯔꯦ ꯊꯣꯔꯛꯂꯦ ꯂꯝꯕꯤꯗ ꯍꯜꯂꯛꯄꯁꯨ ꯇꯥꯝꯅꯥ ꯉꯥꯛ ꯄꯣꯊꯥꯔꯨꯕ ꯑꯗꯨꯅ ꯃꯃꯤꯠ ꯁꯤꯡꯂꯦ ꯇꯔꯥꯎ ꯇꯔꯥꯎ ꯄꯥꯡꯉꯤ ꯃꯃꯥꯡꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯁꯥꯒꯩ ꯑꯃ ꯑꯣꯜꯂꯨꯔꯕꯅꯤꯅ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯇꯟꯕ ꯃꯥꯜꯂꯦ ꯑꯀꯣꯟꯕꯒꯤ ꯌꯨꯝꯕꯥꯟꯅ ꯍꯦꯟꯅ ꯂꯨꯝꯅꯁꯨ ꯎꯏ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯕꯨꯗꯤ ꯄꯥꯕꯨꯡ ꯑꯃꯗꯨꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯅ ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯔꯛ ꯃꯔꯛ ꯌꯦꯡꯁꯤꯟꯕ ꯆꯠꯇꯣꯏꯁꯤꯗꯤ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯗ ꯐꯠ ꯌꯦꯡꯉꯛꯇꯨꯅ ꯈꯣꯟꯖꯦꯜ ꯍꯣꯡꯈ꯭ꯔꯒ ꯆꯤꯡꯅꯕ ꯈꯣꯟꯐꯝꯗ ꯅꯪꯅ ꯌꯨꯝ ꯊꯥꯗꯣꯛꯈꯤꯕꯅ ꯀꯔꯤꯒꯤ ꯕꯔꯥꯗ ꯀꯨꯏꯅ ꯂꯩꯕꯒꯤ ꯃꯔꯝꯅ ꯀꯔꯤ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔ ꯃꯥꯜꯂꯦ ꯐꯤꯔꯦꯞꯄ ꯅꯣꯛꯇꯨꯅ ꯌꯥꯔꯦꯍꯦ ꯄꯥꯕꯨꯡꯒ ꯑꯩꯒꯗꯤꯅꯦ ꯈ꯭ꯋꯥꯏ ꯃꯄꯥ ꯃꯆꯥꯒ ꯃꯥꯟꯅꯗꯦ ꯌꯥꯝ ꯇꯣꯏꯅ ꯈꯠꯅꯩ ꯉꯥꯡꯃꯟꯕ ꯍꯦꯜꯂꯛꯄꯩ ꯏ ꯀꯥꯔꯛꯇꯅ ꯌꯨꯝ ꯊꯥꯗꯣꯛꯎꯕꯅꯤ ꯐꯤꯔꯦꯞꯄ ꯅꯪꯁꯦ ꯑꯋꯣꯏ ꯇꯥꯅ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯀꯩ ꯉꯥꯡꯗ꯭ꯔꯒꯦ ꯃꯤꯅꯝꯕ ꯉꯥꯛꯇ ꯊꯕꯛ ꯇꯣꯛꯑꯦ ꯍꯥꯏꯔꯒꯁꯨ ꯇꯣꯛꯑꯝꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯜꯁꯨ ꯃꯤꯔꯥꯏꯈꯤꯕ ꯑꯩꯅ ꯍꯪꯕ ꯋꯥꯍꯪ ꯈꯨꯗꯤꯡ ꯁꯦꯡꯅ ꯄꯥꯎꯈꯨꯝꯁꯨ ꯑꯃꯠꯇ ꯄꯤꯗꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯤꯅꯝꯃꯤ ꯄꯨꯝꯅꯃꯛ ꯇꯣꯛꯈ꯭ꯔꯣ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯈꯖꯥꯏꯗ ꯇꯥꯈꯤꯕ ꯈꯨꯕꯥꯛ ꯃꯍꯤ ꯀꯅꯥꯒꯤꯅꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯀꯩ ꯍꯥꯏꯔꯨꯕꯒꯤꯅꯣ ꯁꯤꯃꯇꯪꯗꯤ ꯂꯣꯠꯂꯅꯨ ꯅꯪꯒꯤ ꯈꯖꯥꯏꯗ ꯇꯥꯈꯤꯕ ꯃꯃꯤꯗ ꯑꯩ ꯌꯥꯝ ꯋꯥꯈꯤꯕꯅꯤ ꯑꯍꯤꯡ ꯇꯨꯝꯕꯁꯨ ꯌꯥꯈꯤꯗꯕꯅꯤ ꯐꯤꯔꯦꯞꯄ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤꯗꯣ ꯀꯔꯝ ꯂꯤꯗꯧꯕ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯕꯁꯨ ꯌꯥꯔꯨꯗ ꯃꯨꯛꯇꯥ ꯁꯅꯥꯒꯤ ꯃꯅꯥꯛ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇꯃꯁꯨ ꯇꯥꯝꯅꯥꯗ ꯂꯤꯔꯛꯏ ꯅꯨꯃꯤꯠꯇꯨ ꯐꯤꯔꯦꯞꯄ ꯑꯦꯔꯣꯟꯗ PSSꯇ ꯀꯧꯔꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯅꯤ ꯗꯤꯔꯦꯛꯇꯔ ꯑꯅꯤ ꯂꯣꯏꯅꯗꯨꯅ ꯐꯝꯃꯤ ꯌꯨꯅꯤꯐꯣꯔꯝ ꯕꯦꯠꯁ ꯔꯤꯇꯔꯟ ꯇꯧꯏ ꯃꯥꯒꯤ ꯄꯤꯊꯣꯛꯀꯗꯕ ꯁꯦꯂꯔꯤꯁꯨ ꯄꯤꯊꯣꯔꯛꯈꯤꯕꯅꯤ ꯁꯦꯜꯗꯨꯁꯨ HRꯅ ꯄꯤꯕ ꯌꯥꯔꯕꯗꯣ ꯔꯤꯁꯤꯀꯦꯁꯅ ꯎꯁꯤꯠꯇ ꯂꯪꯁꯤꯟꯕꯩ ꯇꯧꯗꯨꯅ ꯄꯤꯈ꯭ꯔꯒ ꯆꯥꯛꯅꯤꯕ ꯃꯥꯜꯍꯟꯕꯤꯈꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯕꯛ ꯐꯪꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯐꯤꯔꯦꯞꯄ ꯆꯤꯝꯕꯥꯜ ꯅꯥꯝꯃ ꯆꯤꯡꯂꯞ ꯀꯔꯦꯝꯅꯕꯤ ꯃꯨꯛꯇꯥ ꯁꯅꯥꯅ ꯁꯤꯟꯐꯝ ꯍꯥꯏꯁꯤꯗꯤ ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯒ ꯑꯅꯤꯃꯛ ꯌꯦꯡꯅꯔꯨꯕꯁꯨ ꯇꯧꯗꯅ ꯃꯥꯅ ꯊꯣꯛꯄ ꯐꯤꯔꯦꯞꯄꯕꯨ ꯀꯔꯦꯝꯅꯕꯤ ꯐꯤꯔꯦꯞꯄ ꯃꯥꯏꯊꯣꯡ ꯈꯤꯇꯪ ꯍꯟꯖꯤꯜꯂꯤ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ ꯔꯤꯁꯤꯀꯦꯁꯅ ꯊꯣꯛꯈ꯭ꯔꯣ ꯅꯪꯒꯤ ꯅꯊꯧ ꯂꯣꯏꯔꯦ ꯐꯤꯔꯦꯞꯄ ꯄꯤꯔꯛꯄꯁꯦ ꯔꯤꯁꯤꯀꯦꯁꯅ ꯄꯤꯔꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯎꯁꯤꯠꯇꯅ ꯂꯪꯁꯤꯜꯂꯝꯃꯤ ꯔꯤꯁꯤꯀꯦꯁ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯉꯥꯡ ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯃꯤꯗꯤ ꯑꯩꯅꯁꯨ ꯎꯁꯤꯠꯇꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯔꯛꯈꯤ ꯔꯤꯁꯤꯀꯦꯁꯅ ꯈꯨꯇꯨꯝ ꯁꯤꯡꯈꯤꯕ ꯎꯔꯝꯗꯦ ꯀꯦꯕꯤꯟꯗꯨꯗꯩ ꯊꯣꯔꯛꯄꯗ ꯄꯥꯟꯗꯝ ꯂꯦꯞꯄꯝꯃꯅꯤ ꯃꯅꯨꯡꯗ ꯗꯥꯏꯔꯦꯛꯇꯔ ꯑꯅꯤꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯝꯕꯗꯨꯁꯨ ꯎꯔꯝꯒꯅꯤ ꯇꯥꯍꯧꯔꯝꯒꯅꯤ ꯃꯆꯥꯗ ꯁꯥꯎꯔꯞ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤꯁꯤꯅꯗꯤ ꯃꯈꯥ ꯇꯥꯅ ꯈꯔ ꯆꯠꯊꯣꯔꯛꯇꯨꯅ ꯂꯦꯞꯈꯤ ꯐꯤꯔꯦꯞꯄꯁꯨ ꯄꯟꯊꯔꯝꯗ ꯃꯄꯥꯅ ꯂꯦꯞꯂꯤꯕꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯆꯠꯀꯦ ꯇꯧꯔꯨꯏ ꯄꯥꯟꯗꯝꯅ ꯅꯔꯝ ꯆꯠꯇꯨꯅꯗꯤ ꯐꯠꯇ꯭ꯔꯃꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯀꯅꯥꯝ ꯂꯩꯔꯣꯏ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯣ ꯐꯤꯔꯦꯞꯄ ꯃꯈꯣꯡ ꯆꯞ ꯂꯦꯞꯇꯨꯅ ꯃꯄꯥꯗ ꯐꯠ ꯌꯦꯡꯈꯤ ꯑꯩꯅ ꯐꯠꯇ꯭ꯔꯗꯤ ꯅꯪꯅ ꯌꯣꯛꯂꯛꯄꯗ ꯐꯖꯅ ꯌꯣꯛꯂꯛꯇꯕꯒꯤꯅꯤ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯛꯏ ꯃꯌꯥꯝ ꯃꯆꯥ ꯁꯦꯝꯕ ꯍꯩꯇꯕ ꯅꯨꯄꯥ ꯑꯃ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯣꯏꯔꯦ
ꯀꯔꯦꯝ ꯀꯊꯥꯏꯅꯔꯒ ꯈꯪꯂꯥꯎ ꯂꯥꯎꯈꯤꯕꯗꯨꯗ ꯄꯥꯟꯗꯝ ꯃꯆꯥꯒꯤ ꯈꯖꯥꯏꯗꯨꯗ ꯄꯥꯛ ꯍꯦꯛꯇ ꯊꯥꯈꯤ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯇꯍꯥ ꯇꯍꯥ ꯆꯤꯡꯂꯒ ꯄꯨꯈꯤ ꯃꯆꯤꯟ ꯌꯥꯡꯂꯝꯕ ꯐꯤꯔꯦꯞꯄ ꯃꯔꯨ ꯂꯨꯛꯇꯨꯅ ꯃꯄꯥꯅ ꯆꯤꯡꯕꯗ ꯏꯟꯅꯈꯤ ꯄꯥꯟꯗꯝ ꯃꯆꯥꯕꯨ ꯃꯅꯤꯡꯒꯤ ꯃꯥꯒꯤ ꯀꯥꯔ ꯁꯤꯠꯇꯨꯗ ꯅꯝꯁꯤꯜꯂꯤ ꯃꯥꯁꯨ ꯄꯠ ꯀꯥꯈꯠꯂꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯐꯤꯔꯦꯞꯄ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯕ ꯑꯗꯨꯗꯤ ꯀꯨꯝꯈ꯭ꯔꯣ ꯊꯨꯅ ꯑꯃꯨꯛ ꯍꯟꯅ PSSꯇꯅ ꯁꯛꯇꯣꯛꯂꯛꯀꯅꯨ ꯅꯪꯁꯨ ꯌꯥꯎꯔꯝꯅꯤ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯆꯪꯉꯝꯃꯣꯏ ꯍꯥꯏꯔꯒ ꯐꯤꯔꯦꯞꯄꯅ ꯁꯥꯎꯅ ꯒꯥꯔꯤꯗꯩ ꯀꯨꯝꯊꯈꯤꯗꯨꯅ ꯍꯜꯂꯛꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯁꯥꯎꯔꯞ ꯈꯣꯟꯖꯦꯜ ꯄꯧꯅ ꯂꯥꯎꯈꯤꯕ ꯃꯊꯛꯀꯤ ꯁ꯭ꯇꯥꯐ ꯀꯌꯥ ꯆꯪꯅꯗꯕ ꯐ꯭ꯂꯣꯔ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯇꯥꯍꯧꯗ꯭ꯔꯦ ꯃꯅꯨꯡꯗ ꯐꯝꯕ ꯔꯤꯁꯤꯀꯦꯁ ꯄꯥꯟꯗꯝ ꯈꯣꯟꯖꯦꯜ ꯍꯥꯏꯐꯦꯠ ꯇꯥꯔꯝꯒꯅꯤ ꯀꯨꯏꯅ ꯁꯥꯡꯅ ꯋꯥ ꯉꯥꯡꯅꯈꯤꯗꯕꯅ ꯊꯣꯏꯅ ꯈꯟꯖꯤꯟꯅꯔꯝꯃꯣꯏ ꯐ꯭ꯔꯟꯠ ꯗꯦꯛꯁꯇ ꯂꯩꯍꯧꯕ ꯁ꯭ꯇꯥꯐ ꯑꯃꯅ ꯐꯤꯔꯦꯞꯄꯕꯨ ꯃꯈꯨꯠ ꯆꯤꯡꯂꯒ ꯄꯨꯈꯤꯕ ꯃꯤꯁꯛꯅꯤ ꯎꯍꯧꯕ ꯃꯗꯨꯒꯤ ꯄꯥꯎꯅꯤ ꯇꯥꯝꯅꯥꯅ ꯐꯤꯔꯦꯞꯄ ꯊꯤꯕ ꯂꯥꯛꯄꯗ ꯇꯝꯈꯤꯕꯗꯨꯁꯨ ꯃꯄꯥ ꯃꯆꯥꯒꯤ ꯀꯨꯏꯅ ꯁꯥꯟꯅꯈꯤꯗꯕ ꯋꯥꯔꯤꯗ ꯐꯤꯔꯦꯞꯄ ꯅꯨꯃꯤꯠꯇꯨ ꯀꯥ ꯍꯦꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯐꯝ ꯂꯩꯈꯤꯗꯕꯅꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯇꯥꯝꯅꯥ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ ꯁꯤꯔꯤꯌꯁꯂꯤ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯏꯕ ꯅꯄꯥꯗꯕꯨ ꯑꯗꯨꯃꯥꯏ ꯀꯔꯦꯝꯅꯕ ꯍꯧꯅꯕ꯭ꯔꯥ ꯃꯤꯅ ꯀꯩꯒꯨꯝꯕ ꯇꯥꯔꯝꯃꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯏꯖꯠꯅ ꯀꯗꯥꯏ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯌꯥꯝꯅ ꯇꯥꯏ ꯐꯤꯔꯦꯞꯄ ꯈꯤꯔꯨꯝ ꯅꯣꯛꯂꯒ ꯈꯟꯈꯤꯕ ꯋꯥꯈꯜ ꯍꯣꯡꯗꯦ ꯁꯤꯅꯅꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯍꯜꯂꯤꯁꯤ ꯌꯥꯝꯅ ꯄꯥꯕꯨꯡꯅꯁꯨ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏ ꯏꯃꯥꯅꯁꯨ ꯋꯥꯈꯜ ꯈꯟꯗꯦ ꯍꯥꯏ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯈꯤꯔꯨꯝ ꯅꯣꯛꯈꯤ ꯃꯥꯜꯂꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯐꯤꯔꯦꯞꯄ ꯃꯄꯥꯅ ꯃꯥꯒꯤ ꯈꯜꯂꯒ ꯍꯣꯠꯅꯖꯕ ꯊꯕꯛ ꯃꯐꯝꯗ ꯌꯦꯡꯁꯤꯟꯕ ꯆꯠꯂꯨꯏ ꯍꯜꯂꯛꯄꯗ ꯄꯨꯡ 6 ꯇꯥꯒꯗꯧꯔꯦ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇ ꯁꯣꯐꯥꯗꯨꯗ ꯃꯄꯥꯏ ꯃꯅꯥꯛꯇ ꯒꯤꯠ ꯐꯝꯊꯩ ꯄꯥꯟꯗꯝꯁꯨ ꯃꯆꯥꯗ ꯌꯦꯡꯂꯒ ꯊꯕꯛ ꯅꯣꯡꯃꯈꯛ ꯆꯠꯄꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯅꯪꯅ ꯇꯧꯕꯁꯤ ꯉꯥꯏꯅꯦ ꯅꯨꯄꯤ ꯊꯤꯔꯒꯦ इखंग खंगौदना हाइखी पांदम मचादा फट येंगी फिरेपसु मपादा तपना ओनसिलई मांगोल काबदी ओइनी थाजद्रे नुपी पुसलागे पाबुं तामना दु चही अंगांग नत्रे सिदई थेंख्रदी नसुबा फंगरोय सेरान तुरान तौन नचे सि हाना अमुक तो होंखिसि लोंगमु मतम लेपा कांसिदा फरक अमुक तो तारखिनु पाबुं मतांगना मतमना यादवैनी नुमित अमा थानरानी पाबुंगना लुहोंगबदुना अखोय चे होंगबा लोरगा होंगसु चेने चेंसिलानी खोय चे मथांग फेब्रुवारी ngairangumse नवेम्बर दो ओइन होंग्रो नत्रगना आई हाना नवेम्बर दो होंगगे इकायबना खंगद्रिबा सक्ता असिगा नंगोंदा नुसिनेना नुसिरइबा मदु यांगांगदुबो मकोकसा आसालो इस फरसु फत्रसु फिरेपदा वाटपा गुन अमतंग चिंथो पुथोरौने लैरोय को लैरोय आई लमजा सरा ओइरि कांदे केलखरबनी पांदंग वाखल यामना मुन्ना खनख्रगा मदु यांगांगदो मको बेरा लेरमगनी सुम चिंगनरे मसकपुदी याय हाइबबु म्यूल नामा वाटपै नुपा फंगदना नंगोंदा यासिलकप सुमाले फिरेपा मचा थागतनी खंगदबा मपादुदा सियाकाय हाइबे मोंगदा यिंगी मचिन कांगी तौरिंगे कॉल अमना फट खामनरे रशियागिनी फिरेपा फोन पाइखतुना सर कई लेरगे फिरेपा याम थाजदबा पावम लेरिने कईबो नंग आंतंग लाओ युम हंद्रे होय सर थमख्रे फिरेपा मपादा हाइरमी सरसिया नंगाक लाओई पांदम सु मचागी माइके यिंगलगा रिपोर्ट सिना एंगोंदा पीगद्रा हाइरगा मंगोंद ओइन पी लेरे हाइना सोला होवी ngaki matong ikui kuidana फिरेपसु योरकले रशियागा केविन द फमिने फाइल खरा पुथोरक्तुना रशियाना फिरेपगी ममांग इनसिली मेडिकल रेकॉर्डनी फिरेपा मथक थंगबा चेदो ता पाइखला येंगी पेशेंट नेम लाइश्रम चंखोन ममैते फादर्स नेम लाइश्रम मुक्तास नामैते डायग्नोसिस नार्सिसिस्टिक पर्सनालिटी डिसऑर्डर हॉस्पिटल रजिस्ट्रेशन नंबर CMH 025 Date of admission 23 March 2005 Machin Sole Phiripa Changkhon mental problem leiba Russia leina sigi matangda chorakna sugaina tagli Record City Mental Hospital dagini Mapa mama na machada ingna tapna wa ngangdaba machana soirambada thina phuba akha araugi khonjal sizina kibadagi so egali horofum di yamna leikre early childhood experience ni changkhon bagina masana masase important oi khanba yamna deep oine attention pamba makoina makoise superior unique oi haina khanjaba adumbu kokchelaga leikre apambam phangda bonabada atopagi khanda exploit tawna boni
emotional blackmail ꯇꯧꯔꯒ attention ꯄꯥꯝꯃꯤ ꯍꯥꯏꯅꯁꯨ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ manipulation behavior ꯁꯨ ꯂꯩ ꯍꯥꯏꯅ ꯔꯦꯀꯣꯔꯗꯇ ꯌꯥꯎꯔꯤ ꯑꯗꯨꯒ ꯐꯤꯔꯦꯞꯄ please continue sir hospitalꯒꯤ data ꯃꯌꯥꯝꯁꯦ PS ꯇ ꯉꯔꯥꯡ ꯑꯍꯤꯡ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯅꯝꯕꯅꯤ ꯔꯁꯤꯌꯥ ꯃꯈꯥ ꯇꯥꯅ ꯃꯥꯂꯥꯌꯥꯒꯤ interrogation ꯉꯁꯤ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯍꯧꯏ ꯑꯌꯨꯛꯁꯦ ꯃꯉꯣꯟꯗꯒꯤ ꯆꯃꯝꯅꯕ ꯈꯔ ꯂꯩꯈꯤꯕꯅ ꯃꯈꯥ ꯆꯠꯊꯕꯅꯤ ꯅꯧꯅ ꯅꯤꯡꯈꯣꯝꯕꯅ ꯁꯦꯜ ꯆꯕꯨꯟ ꯊꯥꯗꯕ ꯃꯥꯂꯥꯌꯥꯅ ꯃꯀꯨꯠꯇ ꯁꯦꯜ ꯁꯤꯀꯤ ꯅꯞꯂꯝꯗꯕ ꯃꯥꯒꯤ ꯁꯦꯜ ꯃꯌꯥꯝ ꯀꯔꯥꯏꯗ ꯊꯝꯕ ꯀꯔꯥꯏꯗ ꯁꯤꯖꯤꯟꯅꯕ ꯊꯤꯕꯗ ꯐꯤꯔꯦꯞꯄ ꯄꯤꯁꯨꯝ ꯍꯦꯟꯅ ꯁꯨꯈ꯭ꯔꯦ ꯔꯁꯤꯌꯥꯅ ꯆꯪꯈꯣꯟꯕꯅ ꯅꯤꯡꯈꯣꯝꯕꯅ ꯄꯤꯔꯛꯄ ꯁꯦꯜ ꯂꯧꯔꯒ ꯁꯤꯀꯤ ꯄꯤꯗꯦ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯅꯤꯡꯈꯣꯝꯕꯒꯤ ꯊꯕꯛ ꯆꯪꯈꯣꯟꯕꯅ ꯂꯣꯟꯅ ꯈꯪꯉꯤꯁꯤꯔꯥ yes that's possible blackmail ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯕ ꯉꯝꯈꯤꯕ ꯁꯤꯝꯁꯤ ꯂꯥꯏꯐ ꯊ꯭ꯔꯦꯇꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯛꯄ ꯁꯤꯝꯅꯤ ꯆꯨꯝꯃꯤ ꯅꯤꯡꯈꯣꯝꯕꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯁꯤꯟꯅꯕ ꯈꯨꯗꯤꯡ ꯃꯥꯂꯥꯌꯥꯗ ꯁꯦꯜ ꯆꯕꯨꯟ ꯍꯩꯊꯩ ꯄꯤꯔꯤꯕ ꯁꯦꯜꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯅꯤꯁꯥ ꯆꯥꯅꯤꯡꯉꯥꯏ ꯁꯦꯜ ꯋꯥꯠꯂꯣꯏ ꯑꯗꯨꯕꯨ ꯃꯥꯂꯥꯌꯥ ꯂꯥꯏꯔꯕ ꯑꯣꯏꯔꯤ ꯃꯃꯥꯗ ꯁꯦꯜ ꯅꯤꯕ ꯂꯦꯞꯇꯦ ꯃꯔꯝꯗꯤ ꯅꯤꯡꯈꯣꯝꯕ ꯍꯦꯛ ꯎꯅꯔꯨꯕ ꯈꯨꯗꯤꯡꯒꯤ ꯃꯥꯂꯥꯌꯥꯕꯨ ꯆꯪꯈꯣꯟꯕꯅ ꯀꯧꯏ ꯅꯣꯡꯃꯁꯨ ꯃꯥꯂꯥꯌꯥꯗ ꯅꯤꯡꯈꯣꯝꯕꯅ ꯄꯤꯔꯛꯄ ꯁꯦꯜ ꯆꯪꯈꯣꯟꯕꯒ ꯎꯅꯕꯗ ꯁꯤꯟꯅꯩ ꯀꯤꯕꯅ ꯁꯦꯜ ꯄꯥꯝꯂꯁꯨ ꯂꯧꯈꯤꯗꯦ ꯆꯪꯈꯣꯟꯕꯅ ꯁꯦꯜꯒꯤ ꯃꯍꯨꯠ ꯄꯣꯀꯦꯠꯇꯒꯤ ꯗ꯭ꯔꯛꯁ ꯄꯦꯀꯦꯠ ꯑꯃ ꯃꯃꯥꯏꯗ ꯐꯠ ꯂꯪꯁꯤꯜꯂꯤ ꯃꯥꯂꯥꯌꯥ ꯅꯤꯁꯥꯗ ꯎꯕꯗ ꯍꯔꯥꯎꯕꯅ ꯈꯨꯟꯀꯠꯂꯤ ꯀꯣꯕꯔ ꯁꯒꯥꯏꯗꯨꯅ ꯐ꯭ꯂꯣꯔꯗ ꯑꯗꯨꯗ ꯇꯥꯈꯤꯕ ꯈꯔꯗꯨꯁꯨ ꯆꯣꯞꯅ ꯄꯥꯡꯊꯔꯒ ꯃꯔꯩꯅ ꯄꯥꯝꯃꯨꯅ ꯂꯦꯛꯈꯤꯕꯅꯤ ꯆꯪꯈꯣꯟꯕ ꯃꯆꯤꯟ ꯍꯥꯝꯃ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯎꯁꯤꯠꯇ ꯌꯦꯡꯈꯤ ꯃꯉꯛꯀꯗꯨ ꯀ꯭ꯔꯣꯛ ꯂꯥꯎꯍꯟꯗꯨꯅ ꯅꯤꯡꯈꯣꯝꯕꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯔꯣꯟꯕ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯔꯒ ꯅꯣꯡꯃꯩ ꯂꯣꯛ ꯆꯤꯡꯈ꯭ꯔꯒ ꯃꯥꯂꯥꯌꯥꯗ ꯑꯦꯝ ꯇꯝꯃꯤ ꯅꯪꯁꯨ ꯂꯥꯏꯕꯤ ꯂꯣꯏꯁꯤꯟꯕꯗꯧꯅ ꯂꯣꯏꯁꯤꯟꯈꯤꯅꯤ ꯃꯤꯀꯨꯞꯁꯤꯗ ꯈꯪꯂꯦ ꯇꯥꯝꯅꯥꯗ ꯃꯥꯂꯥꯌꯥꯅ ꯊ꯭ꯔꯦꯇꯟ ꯇꯧꯕꯁꯨ ꯆꯪꯈꯣꯟꯕ ꯃꯥꯒꯤ ꯌꯥꯊꯪꯅꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯇꯠꯇꯅ ꯍꯥꯏꯔꯒ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯈꯤꯕꯅ ꯅꯤꯡꯈꯣꯝꯕꯅꯤ ꯂꯥꯏꯐ ꯊ꯭ꯔꯦꯇꯟ ꯇꯧꯈꯤꯕꯅ ꯃꯥꯂꯥꯌꯥ ꯃꯁꯥꯃꯛꯅ ꯆꯪꯈꯣꯟꯕꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯇꯧꯈꯤꯕꯅꯤ ꯁꯤꯖꯤꯟꯅꯕ ꯁꯤꯝꯁꯤꯗꯤ ꯆꯪꯈꯣꯟꯕꯅ ꯁꯣꯛꯇꯦ ꯃꯥꯂꯥꯌꯥꯅꯅꯤ ꯋꯥꯍꯩ ꯋꯥꯊꯥ ꯆꯪꯈꯣꯟꯕꯒꯤ ꯑꯣꯏꯔꯁꯨ ꯇꯦꯛꯁ ꯊꯥꯕꯅ ꯃꯥꯂꯥꯌꯥꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯑꯁꯨꯛ ꯐꯠꯇꯕ꯭ꯔꯥ ꯅꯨꯄꯤ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯅ ꯀꯤꯍꯟ ꯈꯪꯍꯜꯂꯝꯕ ꯔꯁꯤꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯐꯤꯔꯦꯞꯄ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯌꯥꯔꯤꯕꯁꯤ ꯆꯪꯈꯣꯟꯕꯅ ꯄꯥꯝꯈꯤꯕ ꯅꯤꯡꯈꯤꯕ ꯑꯃ ꯐꯪꯗ꯭ꯔꯤꯐꯥꯎ ꯄꯥꯝꯕꯩ ꯑꯃ ꯍꯦꯛꯇ ꯁꯤꯖꯤꯟꯅꯩ ꯃꯥꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯛꯇꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯇꯣꯞꯄ ꯑꯃꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕ ꯁꯣꯛꯍꯟꯕ ꯉꯝꯕꯒꯤ ꯋꯥꯈꯜ ꯆꯦꯜꯂꯤ ꯇꯥꯝꯅꯥꯅ ꯆꯪꯈꯣꯟꯕ ꯄꯥꯝꯗꯦ ꯇꯥꯝꯅꯥ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯑꯅꯧꯕ ꯄꯥꯎ ꯂꯣꯏꯗ꯭ꯔꯤ ꯅꯣꯡꯃꯒꯤ ꯇꯥꯏꯑꯣꯟꯅꯔꯛꯏ ꯅꯤꯡꯈꯣꯝꯕ ꯈꯛꯅ ꯂꯣꯏꯔꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯆꯪꯈꯣꯟꯕ ꯄꯤꯛꯑꯞ ꯇꯧꯕ ꯆꯠꯈꯤꯕꯅꯤ ꯃꯥꯒꯤ इंट्रोगेशन ꯍꯧꯔꯅꯤ ꯍꯥꯏꯔꯤꯉꯩ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ ꯔꯁꯤꯌꯥ ꯄꯥꯏꯈꯠꯂꯤ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯁꯨ ꯊꯥꯏ ꯁꯔ ꯆꯪꯈꯣꯟꯕ ꯃꯌꯨꯝꯗꯁꯨ ꯑꯣꯐꯤꯁꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯄꯥꯎ ꯈꯪꯕꯅ ꯂꯣꯠꯈ꯭ꯔ ꯃꯥꯜꯂꯦ ꯐꯤꯔꯦꯞꯄ ꯌꯥꯝ ꯊꯨꯅ ꯇꯥꯝꯅꯥꯗ ꯀꯣꯜ ꯇꯧꯏ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯈ꯭ꯔꯦ ꯏꯄꯥꯏꯅ ꯃꯆꯤꯟꯗ ꯁꯤꯠ ꯍꯥꯏꯅ ꯁꯣꯜꯂꯒ ꯅꯤꯡꯉꯣꯜꯗ ꯇꯍꯥ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯅꯤꯡꯉꯣꯜ ꯇꯥꯝꯅꯥꯗꯤ ꯃꯥꯃꯣ ꯆꯪꯈꯣꯟꯕꯒ ꯊꯣꯛꯃꯤꯟꯅꯈꯤꯌꯦ